Ngasi Moreda posting taba SDPO Chingtham Ananbu kuki khutlai paiba singna nongmai kaplakpadagi panduna lekhidabada nungaitaba phongdokpaga loinana akanba mongda condemn tawi haina MPCC gi president MLA 𝐂.𝐀𝐍𝐀 phongdokre mahangna hai tha manga helaklaba irang asina hek haurakpa numitagi hauzik paliba lengak asigi law and order gi fibam fail oire law and order gi fibam asi lengak leitabaga chap manare loinana lamdam asida leiriba civil society organization BJP gi luchingba MLA tara amadi opposition na su masigi matangda kayarak hanna haikre ngasigi moreda posting taba mathauda pukning changba SDPO bu kaptuna hatkiba asina chingda lengak asi mapung phana chalaiba ngamdre haibagi khudamni paliba lengak asina micham miyamgi punsi lanthum amadi right ngak pangam dabata natana service tawriba personal singi punsi phawba ngak senba ngamlaktre haina phongdoki moreda posting tawba leiba SDPO Chingtham Anan mahak kaptuna lekhidre haiba pausi tabada asigi Manipur Pradesh Congress Committee gi saitegi nungaitaba phongdokchari Chingtham Anan si yamna thona phaba amasung Manipurda law and order ngakpada yamna contribution piba police officer amani Manipurda chalairiba BJP gi government se masi kayam kuina Manipurda mihat pung olaba hiram khudimakta sokchilaba Manipur dong mukangdana misi minagi thoiba mayam sikse chief minister amadi cabinet minister singna mihat pung olaba Manipur se kayam kuini yengdu lei hidagi aiba wapunsi aibase Manipurda since 3rd of May hek May gi tang ahum dagi hauraga tha taruk wapung phajalaba masida law and order se miyam section khudingmak tagi law and order gi fibam se totally fail oire